Laishram Malemnganba hatpada chennaba mioi amasung ngasi phagatpa ngamle punna mioi ani phare. Imphal East ki Moirang Kampudagi Laishram Malemnganba Maitei Kauba Naha ama tha asigi tang tarada nongmaina kaptuna hatlamba thogdoka mari leinana thogdok adugi matangda Manipur Police ki maikaidagi mioi ani wanted lauthokraba matung wanted lauthokpada yauba mioi ama tha asigi tang kun marida phakraba matungda ngasi sumihat aduda chennaba mioi ama police na phagatpa ngamkhre hairi. Malemnganba hatpada chennabani haiba lamboi khun makha laikai pukri achauba manaktagi potsangbam sanahan Maitei chahi nifu mari apokpa potsangbam lukhoi Maitei ngasi numidang Imphal East ki police kangbuna Imphal East ki manung chanba poirai gi mafamdagi laukhatpa ngamkhibani hairi. Malemnganba misiga mari lainana Porampat police na FIR number 38/2025 su laukhatkrabani. Malemnganba UNLF ki member mioi kharana hatpani haina police ki report asida panbaga loinana wanted lauthokiba mioi anigi manungda ama fabaga loinana mihat aduda chennaba sanahansu ngasi phagatpa ngamkhibani. Ningsingba yai Malemnganba mihat asiga mari lainana police department na tha asigi tang kun mari gi numidangda UNLF ki cadre thangjam thongamba Maitei chahi kuntaruk apokpa thangjam Sunil Maitei Tiger Camp Sagolmangbu Imphal East ki police kangbuna phagatpa ngamkhibani. Makata na Chenari basing fana bathabak paikhatli hairi.